Okay. RC fam ay yung halae. Ngasi di ay Bangalore da layre aduna pork thongba chare pork phange ai imanabi gi moi cousin na thongbire behind the scene da moi phammaga kana chari moi yawning de dana adagi ai imanabi sida layre maya na badagi bera kare ma ngasai dagi harang harang yawgen khalam bana yadre changsilom tang hai gong hana hai hayo ai xin nó nói nhưng mà tu ai cũng nghe nhiều vậy hay chứ ok có audio gì soibum tak cho thông tin nào thông kita mau beli kira cho bây giờ thì bố bạn tâm cho em mà bị mấy anh thì khuya tôi na sửa từ nó ngày rồi nó trở đi mà cái kiếm là mà mang nhiều hơn kiến tông này nhìn ngô bữa hao ấy nhìn thùng giữa cũng thùng giữa hao ấy nhìn thùng của ngô bữa hao ngô bữa nó hết hao vậy Blackpink là ok nào mới hình cái lầu vậy Iyan do sai bang number? No, I just took the bigger one, you know, and then it's like very. I took the new one. Belen di charge ko eh. Oh, RC film ay hai ba kong to eh sige khutong je kabui style ne kabui style pork thongba kabui style yen ngaoubaga mana bro aduh dua ni mo nyen na thoma khutong chara ba bore adudi mai oput pagal as kho ma de serious pun kai di pura ina soibum ja Bazaar da ni phang mo ya yam phai noi so di em phang mai Bangalore la koi mai so soibum phamang ngan do ima phang khang di dagi North East mi leba dukan da dum ni ga ni su da em sa dagi pork sisu mafam di khang ni mafam du kaw thokre ba only moi kurgi khatang chai ba atai makhai cha da ba ai se ko ai na kyam pang ge ha ba da ai bi achau ba se khra hawani na low ba ni khang ba macha duna dum haw ma si o macha na hele ba haw ba disna di kan khe ba ko ya de ai si ko an cha le na haite dum ching ne ko thabi tam phu je ka nam lo bi de Oi loi ka cha ni bi bai dong ja me ya de
ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯅ ꯃꯥ ꯌꯥꯎꯍꯜꯂꯒ ꯍꯥ ꯅꯣꯛꯑꯒ ꯆꯥꯃꯤꯟꯅꯔꯒ ꯇꯧꯒꯦ ꯇꯧꯕꯅꯦ ꯒꯨꯂꯤꯗꯣ ꯑꯃꯨꯛ ꯆꯥꯁꯜꯂꯣ ꯑꯁ ꯇꯜꯂꯦ ꯅꯪꯒꯤ ꯐꯔꯛꯇ ꯑꯩ ꯂꯥꯛꯑꯒ ꯑꯗꯨꯝ ꯏꯟꯖꯣꯏ ꯇꯧꯅꯤꯡꯗꯧ ꯅꯨꯃꯤꯠꯁꯤꯗ ꯅꯥꯁꯜꯂꯛꯑꯦ ꯑꯗꯨꯁꯨ after 6 yearsꯅꯦ 6ꯅꯤꯀꯣ ꯑꯁꯤ ꯐꯦꯝ ꯑꯩ ꯏꯃꯥꯟꯅꯕꯤꯁꯦ after 6 years ꯎꯅꯔꯤꯅꯦ ꯌꯥꯎ ꯌꯥꯗꯦ ꯉꯁꯥꯏ ꯎꯠꯈ꯭ꯔꯦ introductionꯗ ꯑꯃꯗꯤ ꯃꯥ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯈꯤꯇꯪ ꯎꯠꯅꯤꯡꯗ꯭ꯔꯤꯕ ꯌꯥꯝ ꯅꯥꯟꯗꯧ ꯃꯥꯜꯂꯦ ꯃꯣꯏ ꯅꯪ ꯈꯔ ꯁꯨꯗꯦꯕ ꯈꯪꯕ ꯑꯗꯨꯗꯣ ꯐꯗꯤꯒꯣꯝ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯐꯗꯤꯒꯣꯝ ꯍꯣꯏ ꯑꯗꯨꯗꯣ ꯂꯩꯇꯦ ꯑꯗꯨꯒ ꯁ꯭ꯄ꯭ꯔꯤꯡ ꯑꯅꯤꯌꯟꯁꯨ ꯂꯩꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯆꯥꯗ ꯀꯨꯏꯔꯕꯩꯔꯥ ꯈꯪꯗꯦ ꯑꯩ ꯑꯣꯛ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯚꯥꯏ ꯀꯩꯅꯣ ꯁꯣꯏꯕꯨꯝ ꯍꯥꯞꯄꯛꯀꯦ ꯌꯥꯎꯔꯤꯌꯦ ꯁꯣꯏꯕꯨꯝ ꯌꯥꯎꯔꯤꯌꯦ ꯑꯩ ꯁꯣꯏꯕꯨꯝ ꯑꯗꯨ ꯆꯥꯗꯕ ꯃꯣꯔꯣꯛꯁꯨ ꯁꯥꯏ ꯑꯗꯨꯁꯨ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯌꯥꯅꯤ ꯅꯪꯗꯤ ꯇꯔꯕꯨꯖ ꯆꯥꯔꯨꯔꯅꯨꯀꯣ ꯅꯪ ꯏꯟꯁꯥꯡ ꯄꯤꯔꯛꯀꯦ ꯌꯥꯎꯋꯤ ꯑꯁꯤ ꯆꯤꯛꯀꯟꯁꯨ ꯂꯧꯔꯛꯀꯦ ꯀꯩꯅꯣꯁꯨ ꯂꯧꯔꯛꯀꯦ ꯁꯤ ꯂꯩꯗꯤ ꯐꯔꯦ ꯃꯅꯤꯄꯨꯔꯤ ꯀꯩ ꯍꯥꯏꯒꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯍꯥꯏꯕ꯭ꯔꯥ ꯀꯕꯨꯏꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯅꯕ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ ꯀꯩꯅꯤ ꯈꯪꯗꯦ ꯏꯔꯣꯝꯕꯁꯨ ꯏꯔꯣꯝꯕ ꯑꯗꯨꯝ ꯍꯥꯏ ꯉꯥꯔꯤꯁꯨ ꯉꯥꯔꯤ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯡꯅꯖꯕꯗꯣ ꯑꯍꯟꯁꯤꯡ ꯍꯥꯎꯕ꯭ꯔꯣ ꯁꯨꯝ ꯀꯩꯅꯣ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯥꯝꯅ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯅꯨꯃꯤꯠꯀꯨꯝꯕꯗꯀꯣ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯖꯁ ꯐꯟꯒꯤ ꯑꯗꯨꯝ ꯊꯥꯒꯠꯄꯗꯤ ꯂꯩꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯇꯝ ꯕ꯭ꯂꯣꯒꯤꯡꯗꯤ ꯇꯝ ꯇꯧꯗꯦ ꯍꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯗꯨꯝ ꯇꯝ ꯇꯝ ꯍꯧꯋꯣ ꯑꯩꯁꯨ ꯄꯔꯐꯦꯛ ꯑꯣꯏꯗꯦꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯤꯁꯤꯗꯤ ꯑꯁꯤ ꯐꯦꯝ ꯑꯩ ꯆꯥꯕꯗꯤ ꯂꯣꯏꯗ꯭ꯔꯦ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯃꯔꯝꯗꯤ ꯑꯩ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯡ ꯈꯤꯇꯪ ꯃꯇꯝꯁꯨ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯃꯣꯏꯒ ꯆꯥꯃꯤꯟꯅꯈꯤꯒꯦ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯀꯥꯏꯅꯔꯁꯤ ꯃꯪ ꯐꯔꯣ ꯗꯤꯅꯔ ꯆꯥꯏꯅꯦ ꯑꯣꯀꯦ ꯑꯩ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯅꯣꯛꯂꯛꯑꯅꯨ ꯑꯩ ꯉꯝꯗꯦ ꯍꯥꯏꯕ